हौजिक हौजिक फंगबा मणिपुरगी यामना नुंगाइतबा पाव अमदा मालेम पुंबदा मियामना मिपाइनरिबा मदि इंडियादसु तम तम संदोरकलिबा कोरोना वायरस पॉजिटिव ओइबा केस अमा मणिपुरदा थेंगनरे हाइबा पॉजिटिव ओइबगी पाव असि ngasi ayu khangba ngamkhibane aduga mioi asi imphal west ki manung chuna leiba imphal mayol da yamna nakna leiba mafam amadagini aduga hariba chahi kun humdorom surba mioi asi united kingdom dagi delhi da haukiba tang taraga mapan da yorokhibane hairi aduga chap manaba numit aduda khoigi kolkata da yoglaba matungda mahaki mopanupa haibadi hojik positive oriba mioi asi gi mopanupa ama Atlanta da leiba hariba mopanupa asisu tang taraga mapan asida khoigi Qatar gi kuthangda kenoda khoigi kolkata da thunglakhibani aduga hariba kolkata asida makhoi animak hotel da nongma leiraba matungda tang kun mathoi da Imphal da khoigi Air Asia gi flight ta gerokhibani haibasi khangba ngamle aduga matang asida yamna chawna aikoina miyamna khangnang libadi makhoiga lakminaba matamda amadi mahakna positive oiri haiba khangdringaida mahaka samnaruba mahaka thengnaruba mioi kayamuk leikhrbage makhoi sing aduna amuk hojik karamna leiribage haibasi miyam yamna nungnangnari aduga nakal amromda khogi tongan ba section thorang kaya amasu lokhatpa haukhre adu makpu khogi UK dagi lakpa amadi Kolkata dagi amuk Manipur da Air Asia da lakhiba mioi ama aikoina numit tumokta da quarantine to hodriba karigino numit tumokta da mahak asi khoigi symptom phangmangam khidabra haibadi tang kunga mathoi yorokhibani ngasi tang kunga mari ni yamna naknaba matamni adubu masi punumak haukhragasu hauji mak khoigi miyamna khwaidagi yamna section gadabadi hariba mioi sing asiga thengnaruba chapnaruba amadi lakminakhiba yawrgadi masa na khangna khoigi anakpada leiba health center singda pau piba amadi miyamdagi tokhaina khara lapna leiba isolated oiba mafamda leiba amadi symptom urakpa matamda symptom lakpa matamda manang nakpada leiba khoigi health center amadi khoigi helpline number singna phone tawbiraga ekhoi isana leina asi makata na thindoktanaba honabagi tangai phedabadi adumak leiri aduga hadiba pau asigi akupa pau amadi tongan ba update sing ekhoi pung ani amadi pung manga gi pau pijage hojiki onadi impact news kidong problem jariba Ketume Premchan Imphal